ꯊꯥꯒꯠꯆꯔꯤꯉꯩꯗ ꯃꯔꯛ ꯊꯠꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯥꯏꯇꯦꯁꯟꯒꯤ ꯃꯔꯛꯇꯒꯤ ꯉꯁꯥꯏ ꯃꯈꯩꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯍꯥꯏꯕꯗꯤ ꯌꯧꯁꯤꯟꯕꯤꯔꯛꯇꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯌꯧꯕꯤꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯏꯟꯚꯥꯏꯇꯦꯁ ꯈꯔꯗ ꯀꯧꯁꯤꯟꯖꯒꯦ ꯃꯌꯥꯝꯒꯤ ꯂꯝꯗ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯏꯁꯩꯒꯤ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯎꯠꯇꯔ ꯁꯤꯡꯒꯔ ꯑꯗꯨꯒ ꯐꯤꯂꯝ ꯑꯦꯛꯇꯔꯁꯤꯡꯗ ꯍꯥꯏꯕꯗꯤ ꯐꯤꯂꯝꯒꯤ ꯂꯝꯗ ꯌꯥꯝꯅ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯒꯥꯏꯇ꯭ꯔꯤ ꯖꯣꯂꯤ ꯃꯥꯂꯦꯝꯉꯥꯟꯕ ꯐꯤꯂꯝ ꯑꯦꯛꯇꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯆꯦꯌꯔꯁꯤꯗ ꯐꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ KNTL ꯃꯅꯤꯄꯨꯔꯒꯤ ꯏꯆꯦ-ꯏꯆꯜ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯥꯏꯇꯦꯁꯟ ꯑꯁꯤꯕꯨ ꯂꯩꯉꯥꯛꯄꯤ ꯑꯃꯗꯤ ꯕꯦꯁ ꯊꯦꯠꯄꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯏꯟꯚꯥꯏꯇꯦꯁꯟꯒꯤ ꯃꯔꯛꯇꯒꯤ ꯍꯦꯄꯤ ꯔꯥꯖꯦꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯗꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯍꯦꯄꯤ ꯅꯤꯋꯥꯜ ꯆꯥꯛꯀꯧꯕꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯏ ꯇꯝꯕ ꯂꯣꯏꯁꯤꯟꯖꯔꯤꯕ ꯆꯤꯐ ꯒꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯏꯁꯄꯦꯁꯦꯜ ꯏꯟꯚꯥꯏꯇꯤꯁ ꯃꯥꯡꯗ ꯁꯤꯟꯗꯦꯔꯕꯤ ꯂꯣꯏꯁꯤꯟꯖꯔꯤꯕ ꯅꯨꯡꯁꯤꯔꯕ ꯃꯄꯥꯡꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯗ ꯅꯥꯏꯇꯣꯔꯕ ꯃꯨꯔꯈ ꯔꯥꯖꯦꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯉꯁꯤꯒꯗꯤ ꯃꯔꯤ ꯀꯩꯅꯣ ꯁꯨꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯧꯈ꯭ꯔꯒ ꯀꯥꯎꯔꯦꯀꯣ ꯑꯩ ꯌꯥꯎꯕ ꯌꯥꯎꯏ ꯉꯁꯤꯁꯨ ꯄꯨꯡ 2 ꯆꯞ ꯆꯥꯅ ꯀꯥꯡꯖꯩꯕꯨꯡꯗ ꯄꯨꯡ 2 ꯃꯈꯥꯏ ꯆꯞ ꯆꯥꯅ ꯌꯧꯗꯧꯕ ꯀꯥꯡꯖꯩꯕꯨꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯒ ꯌꯥꯗꯕ ꯑꯣꯏꯔꯒ ꯑꯃꯨꯛ ꯀꯥꯡꯖꯩꯕꯨꯡꯗ ꯑꯃꯨꯛꯇ ꯀꯥꯡꯖꯩꯕꯨꯡꯗ ꯄꯨꯂꯞ ꯎꯠꯂꯝꯕ ꯌꯥꯗꯕꯀꯣ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯠꯁꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯇꯥꯔꯦ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯇꯦ ꯌꯥꯝ ꯇꯦꯟꯅ ꯑꯩ ꯃꯇꯝ ꯌꯥꯝ ꯁꯥꯡꯖꯔꯣꯏ ꯌꯥꯝ ꯐꯖꯕ ꯑꯦꯂꯦꯟꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥꯅꯁꯨ ꯋꯥ ꯉꯥꯡꯕꯤꯕꯗ ꯌꯥꯝ ꯐꯖꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯍꯥꯏꯕꯁꯦ ꯃꯤꯅꯨꯡꯁꯤ ꯅꯨꯡꯉꯥꯏ ꯃꯤꯅꯨꯡꯁꯤꯗꯣ ꯈꯨꯠꯀ ꯌꯥꯎꯅ ꯈꯨꯠꯁꯦ ꯍꯥꯏꯕꯅꯤ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯩ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯗꯨꯅꯤ ꯑꯗ ꯑꯩ ꯁꯨꯝ ꯌꯦꯡꯖꯕꯗ ꯃꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯕꯗꯀꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯔꯕꯅꯤ ꯏꯕꯨꯡ ꯂꯥꯜꯂꯛꯀꯅꯤ ꯃꯤꯒꯤ ꯑꯋꯥꯕ ꯃꯤꯒꯤ ꯅꯨꯡꯁꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯅꯪꯅ ꯃꯤꯒꯤ ꯐꯅꯕ ꯈꯜꯂꯀꯥꯟꯗ ꯅꯪ ꯐꯔꯛꯀꯅꯤ ꯇꯥꯅꯩ ꯕꯕꯥ ꯂꯥꯏ ꯑꯣꯏꯔꯦ ꯍꯥꯏꯔꯗꯤ ꯂꯥꯏ ꯑꯣꯏꯔꯦ ꯁꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯕꯕꯥꯅ ꯍꯥꯏꯕꯤꯔꯝꯕ ꯌꯥꯊꯪꯗꯨ ꯏꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯩꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤꯅ ꯑꯥꯔꯇꯤꯁ ꯑꯣꯏꯕꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯇꯁꯦꯡꯅꯗꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ KNTLꯁꯤꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯐꯤꯖꯤꯀꯦꯜꯂꯤ ꯃꯣꯔꯦꯜꯂꯤ ꯄꯥꯡꯉꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯩ ꯌꯥꯝꯅ ꯂꯤꯇꯜ ꯑꯦꯃꯥꯎꯟꯗ ꯑꯩ ꯄꯥꯡꯖꯕ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯊꯣꯏꯗꯣꯛꯇꯦ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯤꯗꯤꯀꯣ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯗ ꯂꯩꯒ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯁꯦ ꯑꯃꯒ ꯀꯣꯛꯄꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯅꯨꯡꯁꯤꯅꯕ ꯃꯥꯡꯈꯤꯕꯗꯒꯤꯅꯦꯕ ꯑꯩꯈꯣꯏ ꯃꯤ ꯑꯃꯒ ꯁꯥꯎꯅꯔꯤꯕ ꯃꯁꯤꯃ ꯈꯠꯅꯔꯤꯕ ꯌꯨꯝ ꯄꯥꯜꯂ ꯂꯩꯕꯤꯗꯅ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯔꯤꯁꯦ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯁꯦ ꯂꯣꯏꯅ ꯃꯥꯡꯒꯗꯕꯅꯦ ꯑꯗꯨꯒ ꯇꯞꯊꯕ ꯏꯪꯊꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯁꯤ ꯆꯦꯟꯐꯗꯕ ꯒꯨꯟꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯤꯑꯣꯏꯕꯗꯒꯤ ꯃꯤꯅꯨꯡꯁꯤ ꯃꯥꯡꯈꯤꯕꯗꯒꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯛꯆꯥꯛ ꯄꯨꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥꯗ ꯗ꯭ꯔꯥꯏꯚꯔ ꯀꯌꯥꯗ ꯃꯤꯑꯣꯏꯕꯒꯤ ꯆꯠꯊꯔꯤꯕ ꯍꯥꯠꯄ ꯐꯥꯎ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯅ ꯅꯥꯀꯜ ꯊꯝꯂꯀꯥꯟꯗ KNTLꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯄꯣꯔꯥ ꯇꯥꯕ ꯀꯌꯥꯗ ꯇꯦꯡꯃꯥꯡꯕꯗꯨꯗ ꯅꯥꯔꯨ ꯁꯤꯠꯇꯨꯅ ꯍꯣꯠ ꯀꯥꯏꯀꯨꯝꯗꯨ ꯁꯤꯠꯇꯨꯅ ꯅꯨꯡꯉꯥꯏꯔꯒ ꯍꯔꯥꯎꯕꯗꯣ ꯃꯗꯨ ꯇꯥꯏꯕꯪ ꯁꯦꯝꯃꯛꯇꯨꯅ KNTL ꯑꯆꯧꯕ ꯏꯁꯣꯔ ꯃꯥꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯤꯔꯛꯀꯅꯤ ꯑꯩ ꯊꯥꯖꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯃꯤꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯃꯩꯇꯩꯗꯒꯤ ꯂꯩꯕ ꯋꯥꯐꯝꯅꯤꯅ ꯑꯗꯨꯅ ꯐꯥꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐꯥꯒꯤ ꯋꯥꯈꯜꯁꯦ ꯃꯌꯥꯝꯁꯦ ꯑꯩꯅ ꯉꯁꯤ ꯈꯨꯗꯣꯜ ꯇꯧꯕꯁꯦ ꯑꯩꯅ ꯀꯔꯣꯔ ꯑꯃ
ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯉꯝꯄꯣꯟꯇꯦꯕ ꯃꯔꯝꯗꯤ ꯀꯔꯣꯔꯄꯇꯤ ꯑꯣꯏꯗꯦ ꯂꯥꯛꯄꯗꯤꯁꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯃꯃꯥꯡ ꯍꯦꯄꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯟ ꯍꯥꯏꯄꯝꯕꯗꯤ ꯍꯦꯄꯤ ꯔꯥꯖꯦꯟ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯍꯥꯏꯗꯧꯕꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯁꯦꯜꯁꯤꯡꯗ ꯑꯩ ꯐꯤꯖꯤꯀꯦꯜꯂꯤ ꯑꯗꯒꯤ ꯅꯣꯛꯇꯤꯀꯦꯜꯂꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯄꯤꯕꯤꯌꯨ ꯑꯗꯨꯅ ꯌꯥꯝ ꯇꯦꯜꯂꯛꯄ ꯑꯩꯅ ꯌꯥꯝ ꯐꯖꯕ ꯐꯥꯒꯤ ꯄꯨꯔꯛꯄꯅꯤ ꯀꯥꯎꯈꯤꯕ ꯋꯥꯅꯤ ꯉꯥꯛꯇꯪꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯐꯖ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤꯕ ꯆꯥꯅ ꯉꯥꯡꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯔ ꯄꯣꯔꯁꯦꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯌꯥꯎꯈꯤꯕꯗ ꯑꯩꯒꯤ ꯐꯥꯒꯤꯗꯨ ꯀꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯐꯥꯒꯤ ꯑꯃ ꯌꯥꯝ ꯇꯦꯟꯕ ꯑꯃ ꯇꯧꯒꯦ ꯈꯜꯂ ꯂꯥꯛꯄꯅꯤ ꯑꯗꯨ ꯀꯥꯎꯈ꯭रे ꯑꯣ ꯑꯩꯁꯦ ꯅꯤꯡꯁꯤꯡꯉꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯕ ꯃꯤ ꯑꯃꯈꯛ ꯅꯤꯡꯁꯤꯡꯉꯦ ꯃꯥꯁꯦ ꯄꯔꯤꯈꯥ ꯐꯦꯜ ꯑꯣꯏꯔꯁꯨ ꯃꯃꯥꯅ ꯑꯁ ꯅꯪ ꯄꯔꯤꯈꯥ ꯐꯦꯜ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯨꯅꯦ ꯑꯁ ꯑꯩ ꯑꯣꯏꯕꯅꯦ ꯑꯩ ꯐꯦꯟꯁꯤꯗꯤ ꯍꯌꯦꯡ ꯃꯊꯪ ꯊꯥꯛꯇ ꯑꯣꯏꯗꯧ ꯉꯝꯃꯤ ꯃꯨꯛꯅꯥ ꯁꯥꯔꯒ ꯃꯤꯅ ꯃꯨꯛꯅꯥ ꯁꯥꯔꯁꯨ ꯑꯩ ꯊꯑꯣꯏ ꯊꯥꯔꯤꯅꯤ ꯑꯗꯨꯝ ꯃꯍꯩꯁꯤꯡꯗ ꯁꯥꯕ ꯉꯥꯁꯦ ꯑꯗꯨꯝ ꯑꯐꯥꯎꯗ ꯁꯥꯕ ꯂꯝꯖꯦꯟ ꯆꯦꯟꯕ ꯅꯍꯥꯟ ꯌꯥꯎꯔꯒ ꯑꯗꯨꯝ ꯃꯤꯊꯤ ꯇꯥꯔꯤ ꯀꯩꯒꯤꯅꯣ ꯑꯁ ꯑꯩ ꯊꯑꯣꯏ ꯃꯤꯊꯤ ꯇꯥꯔꯤꯅꯤ ꯅꯍꯥꯟ ꯎꯗꯩ ꯇꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯊꯑꯣꯏ ꯇꯥꯔꯤꯅꯤꯗ ꯑꯗꯨꯝ ꯍꯥꯏꯕ ꯑꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯆꯞꯈꯥꯏꯅꯕ ꯃꯦꯆꯤꯟ ꯑꯃ ꯃꯈꯨꯠ ꯑꯣꯏꯅꯁꯤ ꯀꯛꯈ꯭ꯔꯖꯥꯠꯅꯦ ꯑꯗ ꯃꯃꯥꯟꯅꯕꯁꯤꯅ ꯑꯁ ꯇꯥꯎ ꯅꯪ ꯃꯈꯨꯠ ꯑꯣꯏꯅꯗ ꯀꯛꯈ꯭ꯔꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯠ ꯀꯛꯑꯃꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏ ꯆꯥꯕ ꯊꯛꯄ ꯑꯃ ꯍꯥꯏꯕꯖꯥꯠꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯁꯨ ꯃꯥ ꯐꯥꯎꯁꯥꯏ ꯑꯦꯔꯥ ꯃꯦꯆꯤꯟꯗꯨꯅꯗꯤ ꯈꯨꯠ ꯑꯣꯏꯅ ꯀꯛꯀꯦ ꯇꯧꯕꯅꯦ ꯌꯦꯠ ꯀꯛꯀꯦ ꯇꯧꯕꯅꯦ ꯑꯣꯏꯅ ꯑꯣꯏꯅ ꯀꯛꯍꯟꯕꯅꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯗ ꯑꯐꯥꯎꯕ ꯁꯥꯕ ꯄꯩꯁꯥ ꯈꯔ ꯀꯥꯏꯗꯤ ꯑꯐꯥꯎꯕ ꯁꯥꯕ ꯂꯩꯕꯀꯣ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗ ꯀꯔꯣꯔ ꯑꯃ ꯄꯥꯏꯔꯒꯁꯨ ꯁꯤꯕꯗ ꯀꯩ ꯄꯨꯗꯦꯕ ꯅꯠꯇ꯭ꯔꯥ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯁꯤꯈ꯭ꯔꯦ ꯄꯨꯗꯦ ꯋꯥꯔꯤ ꯂꯩꯒꯗꯕ ꯑꯥꯏꯇꯣꯄꯣꯛ ꯄ꯭ꯔꯃꯥꯅꯤ ꯃꯇꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯍꯥꯏꯇꯥꯔꯦ ꯑꯥꯏꯇꯣꯄꯣꯛ ꯄ꯭ꯂꯦꯟ ꯀꯥꯟꯗ ꯑꯗꯒꯤ ꯁꯤ ꯀꯔꯤ ꯑꯃꯗꯨ ꯀꯔꯤ ꯕꯤꯔ ꯅꯠꯇ꯭ꯔꯥ ꯕꯤꯔ ꯍꯥꯏꯇ꯭ꯔꯥ ꯋꯥꯔꯤ ꯄꯨꯗꯦꯕ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯦꯕ ꯁꯤꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯜꯂꯨꯕ ꯌꯥꯗꯦ ꯍꯤꯡꯉꯤꯉꯩꯗ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯩꯈꯣꯏ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯕ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯄꯣꯠꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯆꯥꯔꯦ ꯁꯤꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯕꯤ ꯁ꯭ꯇꯣꯛ ꯇꯧꯕ ꯇꯣꯏ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯍꯨꯃꯥꯡꯗꯤ ꯂꯧꯊꯣꯛꯄꯤꯌꯣ ꯑꯩꯅ ꯁꯤ ꯍꯨꯃꯥꯡ ꯃꯌꯥꯝ ꯂꯧꯊꯣꯛꯑꯒ ꯂꯥꯛꯏ ꯑꯗꯨꯒ ꯍꯨꯃꯥꯡꯁꯤ ꯂꯧꯊꯣꯛꯄ ꯍꯦꯛ ꯀꯥꯎꯔꯕ ꯃꯤ ꯌꯥꯍꯧ ꯊꯦꯡꯉꯕ ꯃꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝꯇ ꯌꯥꯍꯧ ꯊꯦꯡꯉꯤ ꯄꯨꯡ 6 4 ꯌꯧꯔꯗꯤ ꯇꯨꯝꯗꯦ ꯑꯗꯨꯝ ꯇꯨꯝꯃꯤꯀꯣ ꯇꯨꯝꯕ ꯌꯥꯎꯗ꯭ꯔꯁꯨ ꯕ꯭ꯔꯦꯟꯁꯤ ꯆꯥꯛꯑꯦꯕ ꯁ꯭ꯇꯦꯖꯇ ꯗꯥꯏꯂꯣꯒ ꯀꯥꯁꯤ ꯅꯔꯛ ꯆꯠꯈꯤꯖꯥꯠꯅꯤ ꯗꯥꯏꯂꯣꯒ ꯇꯨꯝꯐꯝ ꯈꯪꯗꯗꯅ ꯇꯨꯝꯕꯁꯦ ꯃꯇꯝꯁꯦ ꯆꯥꯗꯅ ꯇꯨꯝꯃꯗꯤꯀꯣ ꯑꯗꯨꯝ ꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯐꯔꯦ ꯌꯥꯝ ꯇꯦꯟꯁꯜꯂꯀꯥꯟꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯆꯥꯎꯈꯠꯅꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯁꯥꯔ ꯃꯦꯟꯖꯣꯅ ꯇꯧꯕꯤꯔꯤꯕ ꯀꯂꯥꯊꯣꯛꯁꯤꯡꯒꯤ ꯁꯩꯁꯛꯄ ꯇꯥꯃꯣꯁꯨ ꯀꯨꯃꯥꯔꯒꯤ ꯐꯣꯇꯣ ꯀꯠꯄꯤꯔꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯔꯥꯖꯦꯟ ꯀꯧꯕꯅꯤ ꯁꯦꯠꯄꯤꯔꯝꯃꯨ ꯑꯗꯨꯅ ꯃꯩꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯅ ꯃꯩꯇꯩꯖꯝꯗ ꯌꯥꯝ ꯉꯥꯎꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯐꯔꯦ ꯌꯥꯝ ꯇꯦꯟꯁꯜꯂꯒꯦ ꯑꯩꯈꯣꯏ ꯁꯤꯂꯣꯡ ꯃꯇꯦꯡ ꯇꯧꯕꯒꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕꯀꯣ ꯁꯤꯅ ꯏꯆꯜꯁꯦ ꯁꯤꯗ ꯇꯝꯕ ꯐꯣꯇꯣꯅꯦ ꯈꯟꯕꯤꯔꯣ ꯁꯤꯂꯣꯡ ꯊꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯌꯥꯝꯕ ꯕꯦꯡꯒꯣꯂꯤ ꯉꯥꯛꯇ ꯊꯤꯕꯁꯤ ꯌꯥꯝ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯩꯇꯩꯂꯣꯟ ꯌꯥꯝꯕꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯃꯇꯦꯡ ꯄꯥꯡ ꯇꯧꯖꯒꯦ Tuma preso pero como pamoreli kalisu ka korne bedo omay kamri tumu khela na ko pa sotolo to boda bongo phanaka na hona na thing baya ba thing upai le ki uli ni dal pani pu ya ka yawre ila ni goro ko sundu kali papi pasangi eturai ki lagi ahin tumba heman khana ni khare sire na kan waro binum Jai Prabhu Sokta Machal Chila Gyam He Suji Bani Jaya Yo U Kripantanu Sishya Guru Pradaya Amaro Mande So Saravan Vido Sotono to Bodavango Panakan Honor Thagi Bani Matri Parikha Usin Nasina Pielo Smaito Gna Madisha Makudol Tamdaraga Nasi Havan Mistiki Chai Pudingi Happy Nimul Chakko Sound Pato Kamba Tadong siapa pun nabi lebih bersunu, misalnya kertel dia coba thogai pubir misalnya kita musuh, anai lo daba, angkal kenba, loksing leba, atau apa, acang ba mau sama misalnya kamu mau biu, hajar dah, pernah kurang dari. Sirunda President, komedian nama ibu nama Maraga, Hoziksu, ngahtang ibu miam kita mau ibu pelhan naba, komedian mate keradal tu biraga miam kita mau pelhan biba kita makta, pasal kita keserkan. Matang sida. Ina pangbarang cha kumbi hari ba invite sa Cebu ay kadang thambi na bagida magtaning sinjar. Jadi masih
ꯉꯁꯤꯒꯤ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯔꯤꯁꯨꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯈꯨꯕꯔꯤ ꯑꯣꯏꯅ ꯃꯥꯡꯗ ꯂꯦꯟꯁꯤꯟꯕ ꯐꯝꯄꯥꯛꯇ ꯄꯨꯝꯅꯃꯛꯄꯨꯁꯨ ꯄꯣꯛꯅꯝꯖꯔꯤ ꯑꯃꯗꯤ ꯃꯥꯡꯗ ꯂꯦꯟꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟ ꯃꯣꯏ ꯄꯨꯝꯅꯃꯛꯄꯨ ꯇꯣꯜꯂꯕ ꯏꯅꯥꯎꯕ ꯑꯩꯅ ꯄꯣꯛꯅꯝꯖꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕ ꯅꯤꯉꯣꯜꯁꯤꯡꯒꯤ ꯆꯍꯤ ꯑꯃꯗ ꯌꯥꯝ ꯇꯥꯡꯅ ꯐꯪꯖꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤꯗꯤ ꯌꯥꯝꯅ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯅ ꯕꯣꯜ ꯑꯁꯤꯗ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯕ ꯂꯥꯛꯄꯗ ꯁꯦꯛꯃꯥꯏ ꯃꯍꯥꯔꯥꯕꯤꯗꯒꯤꯅꯦ ꯍꯥꯏꯕ ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯤ ꯃꯥꯅ ꯃꯤꯠꯎ ꯄꯤꯔꯥꯡ ꯁꯤꯡꯊꯔꯀꯥꯟꯗ ꯍꯧꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯀꯪꯗꯅ ꯇꯩꯊꯣꯛꯄꯤꯗꯣ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯔꯥꯎꯕꯒꯤ ꯃꯤꯠꯎ ꯄꯤꯔꯥꯡꯅꯤ ꯍꯥꯏꯅ ꯅꯁꯥꯅ ꯂꯧꯖꯔꯒ ꯇꯨꯡꯒꯤ ꯂꯝꯗꯝ ꯃꯥꯏꯀꯩ ꯄꯥꯡꯖꯈꯤꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯦꯟꯇꯤꯌꯥꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯄꯨꯡꯖꯥ ꯄꯨꯡꯁꯤꯡ ꯀꯌꯥꯗ ꯅꯤꯉꯣꯜꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯤꯌꯨ ꯍꯥꯏꯅ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅꯗꯤ ꯄꯨꯖꯔꯛꯇ꯭ꯔꯦ ꯑꯩꯍꯥꯛꯀꯤ ꯑꯉꯝꯕ ꯌꯥꯝꯗꯕ ꯂꯨꯄꯥ 5,000 ꯈꯛꯇꯪ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯀꯦꯟꯇꯤꯌꯥꯔꯒꯤ ꯊꯧꯔꯦꯟꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯄꯨꯟꯅꯃꯛ ꯃꯊꯪꯁꯤꯗ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯥꯏꯇꯦꯁ ꯃꯔꯛꯇꯒꯤ ꯋꯥꯉꯥꯡ ꯂꯣꯏꯕꯗꯤ ꯌꯥꯝꯅ ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯟꯚꯥꯏꯇꯦꯁꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯃꯥ ꯑꯃꯈꯛꯇꯪ ꯀꯧꯈꯠꯆꯒꯦ ꯃꯦꯗꯥꯝ ꯁꯔꯣꯖꯤꯅꯤ ꯑꯦꯁꯤꯁꯇꯦꯟꯠ ꯅꯔꯁꯤꯡ ꯁꯨꯄꯔꯇꯦꯟꯗꯦꯟꯠ ꯖꯦꯅꯤꯝꯁ ꯍꯥꯏꯔꯤꯕ ꯃꯦꯗꯥꯝ ꯑꯁꯤꯕꯨ ꯇꯦꯟꯇꯛꯄ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯖꯔꯤ ꯃꯇꯝꯁꯤꯗ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧꯒꯤ ꯃꯐꯝꯗ ꯈꯨꯕꯝ ꯆꯥꯡꯖꯦꯛꯇꯅ ꯈꯨꯔꯨꯝꯖꯅ ꯈꯨꯔꯨꯝꯖꯩ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯀꯦꯟꯇꯤꯌꯔꯅ ꯁꯤꯜꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ 3ꯔꯛ ꯁꯨꯕꯒꯤ ꯅꯨꯃꯤꯠꯁꯤꯗ ꯗꯥꯏꯗ ꯂꯦꯡꯁꯤꯟꯕꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯊꯧꯔꯝ ꯃꯄꯨꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯥꯏꯇꯤꯁꯤꯡ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯄꯥꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯁꯣꯔꯣꯖꯤꯅꯤꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯖꯦꯅꯤꯝꯁꯇ ꯏꯆꯝ ꯆꯝꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯕ꯭ꯔꯣꯖꯦꯟ ꯑꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯦꯕꯤ ꯑꯗꯒꯤ ꯏꯅꯥꯎ ꯔꯣꯖꯤ ꯃꯣꯏꯁꯤ ꯅꯣꯡꯃ ꯑꯩꯒ ꯊꯦꯡꯅꯈꯤ ꯃꯣꯏꯅ ꯑꯅꯥꯕꯁꯤꯡ ꯄꯣꯔꯛꯄꯗꯒꯤ ꯑꯩꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒ ꯃꯣꯏꯒꯗꯤ ꯌꯥꯝꯅ ꯆꯝꯕ ꯔꯤꯂꯦꯁꯟ ꯑꯃꯗ ꯉꯁꯤꯗꯤ ꯆꯍꯤ 3 ꯁꯨꯔꯛꯑꯦ ꯀꯦꯟꯇꯤꯌꯔꯅ ꯁꯤꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ 3ꯂꯛꯀꯤ ꯊꯧꯔꯝ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯔꯤ ꯑꯩꯒꯤ ꯌꯨꯝꯗꯤ ꯁꯤꯡꯖꯃꯩꯗꯒꯤ ꯇꯁꯦꯡꯅ ꯑꯩꯅ ꯀꯦꯟꯇꯤꯌꯔꯒꯤ ꯊꯧꯕꯨꯔꯣꯜꯁꯤꯡꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕꯗꯤ ꯀꯣꯔꯣꯅꯥꯒꯤ ꯌꯥꯝꯅ ꯆꯤꯜꯂꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯤ ꯆꯤꯜꯗ꯭ꯔꯦꯟ ꯑꯦꯛꯁꯇꯦꯟꯁꯟ ꯋꯥꯔꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯦꯟꯁꯔ ꯄꯦꯁꯦꯟꯁꯤꯡꯒꯤ ꯗꯥꯛꯇꯔ ꯑꯅꯤꯜꯒꯤ ꯑꯣꯏꯕ ꯄꯦꯁꯦꯟ ꯃꯌꯥꯝꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯖꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯂꯥꯏꯔꯕ ꯂꯝꯗꯝ ꯑꯃꯅꯤ ꯂꯥꯏꯅꯥꯁꯨ ꯑꯉꯛꯄ ꯂꯥꯏꯅꯥ ꯉꯥꯛꯇꯅꯤ ꯅꯥꯔꯤꯁꯤ ꯇꯁꯦꯡꯅ ꯀꯦꯟꯁꯔꯒꯤ ꯆꯩꯅꯥ ꯐꯪꯂꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛ ꯑꯩꯅ ꯇꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯌꯦꯡꯉꯛꯄꯗ ꯀꯦꯟꯇꯤꯌꯔ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯊꯦꯡꯅꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯂꯥꯛꯈꯤꯕ ꯑꯅꯥꯕꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯏ ꯕꯣꯇꯜ 2 ꯀꯥꯞꯄꯒꯗꯤ ꯍꯤꯡꯒꯗꯧꯕ ꯑꯃ ꯀꯥꯞꯄꯒꯗꯤ ꯈꯨꯗꯛꯇ ꯂꯥꯏꯐ ꯁꯦꯞ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯈꯤꯕꯗꯒꯤ ꯑꯦꯕꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯆꯥꯒꯨꯝꯅ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯏꯕꯨꯡꯉꯣ ꯏ ꯄꯤꯌꯣ ꯑꯉꯥꯡ ꯑꯁꯨꯛ ꯂꯥꯛꯑꯦ ꯏꯕꯨꯡꯉꯣ ꯏ ꯄꯤꯌꯣ ꯑꯉꯥꯡ ꯑꯁꯨꯛ ꯂꯥꯛꯑꯦ ꯀꯣꯔꯣꯅꯥꯒꯤ ꯌꯥꯝ ꯆꯤꯜꯂꯕ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯀꯅꯥꯝ ꯆꯠꯄ ꯌꯥꯗꯕ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯑꯩꯅ ꯏꯆꯥ ꯑꯦꯕꯤꯁꯤ ꯐꯣꯟ ꯇꯧꯏ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯌꯦ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒꯗꯤ ꯍꯤꯡꯉꯔꯣꯏ ꯃꯥꯅ ꯑꯗꯨꯝ ꯃꯤ 5 ꯅꯠꯇ꯭ꯔꯒ 10 ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯤ ꯕ꯭ꯂꯗ ꯕꯦꯡꯁꯤꯗ ꯁꯥꯔ ꯁꯨꯖꯤꯠꯀꯤ ꯃꯅꯥꯛꯇ ꯑꯩꯅ ꯑꯦꯕꯤ ꯎꯕꯗ ꯍꯔꯥꯎꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯕ꯭ꯂꯗ ꯕꯦꯡꯒꯤ ꯇꯦꯕꯜꯁꯤꯗ ꯏ ꯄꯤꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯅ ꯃꯇꯥꯏꯗ ꯂꯦꯞꯄꯒ ꯏꯁꯥꯒꯤ ꯏꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏꯁꯤꯗ ꯊꯋꯥꯏꯗ ꯁꯣꯏꯗꯅ ꯀꯜꯂꯦꯅꯤ ꯎꯕꯗ ꯑꯩꯅ ꯍꯔꯥꯎꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯄꯤꯔꯝꯕ ꯏꯁꯤꯡꯗꯨꯅ ꯕ꯭ꯂꯗ ꯀꯩꯅꯣꯗ ꯕꯦꯡꯗ ꯊꯝꯍꯧꯔꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯏ ꯕꯣꯇꯜ
ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯗ ꯄꯨꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯑꯉꯥꯡ ꯁꯤꯒꯗꯕ ꯀꯌꯥ ꯑꯁꯤ ꯀꯔꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯤꯡꯉꯥꯏ ꯍꯥꯏꯕꯕꯨ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯤꯒꯤ ꯂꯥꯏꯕ ꯃꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯀꯦꯌꯔ ꯇꯦꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯅꯥꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯇꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯉꯤꯕꯁꯦ ꯏꯁꯣꯔ ꯐꯥꯎꯕꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯣꯏꯒꯤ ꯃꯁꯥꯗꯒꯤ ꯁꯤꯡꯂꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏ ꯕꯣꯇꯜꯗꯨꯃꯅ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯑꯉꯥꯡ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯊꯥꯒꯠꯐꯝꯁꯨ ꯈꯪꯗꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒ ꯃꯣꯏꯒ ꯂꯣꯏꯅꯖꯔꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕꯗ KNTLꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯏꯆꯥ ꯂꯣꯁꯤ ꯈꯪꯗꯦ ꯏꯆꯥ ꯏꯗꯤ ꯈꯪꯗꯦ ꯃꯍꯥꯛꯇ ꯑꯗꯨꯝ ꯇꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯅ ꯑꯩꯒꯤ ꯆꯤꯟꯈ꯭ꯔꯕ ꯊꯧꯗꯥꯡꯁꯤꯡꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤ ꯂꯥꯞꯊꯣꯛꯄ ꯉꯝꯗꯕꯅ ngasi ngarang na su imbache ai hospital piraba matamda hasisi sangai festival ge ko di kuma yaw phangde hospital sida era kuwela accident la kudingi nga kana ko si puma bande na pumari ba wasna thok ya de bane ibungo ima la ro haiba matamda ima na sabu nu si dabra haibani ai se hawatu na se la bane ngasi di suti oi so idana la ni mo na yan ha na ai no si yo jar bane ngasi program sida tuti mati isa sigi no si bana kauduna aduga imana khwaidagi nuwaisabsu KNTL gi ningot chakoba sida ki na mauna lagsabane imadi hospital ki ba hete khamao mitsela ni khoma chela mai ki dana mayang ki kadai de kari sogi ta ki la ko chen bane ngasi katane aisu ki ba phangjari se adugi mati harao yao ngan na aura kai thom ki bane khande phajabra thi bara ki ngasai Margoina, Imana Roibada Haning Badi, Isa Singna, Miam Gidamakal Liba, Miam Gidamating Pang Bangam Liba, Miam Gidamakana Sulai Tabakayam, Ningu Zako Basahi Kudingi Ngam Liba Se, Tungkoina Mapumpai, Napunsinong Sanangam Ko, Haibase, Imagi Maikatagi, Aroi Baporo, Napiram Lagi, Ko Imagi Mo, Inasim, Thagajari Madam Surajani Pungni Kaiba Maroiba Pungkaradak Tambiramagidam Tamama Buhaingai Naitana Thagajari Matang Shina Geisha Bonargi Pumam Langdalan Shindiriba Atoba Akoijam Advisor Silong Ningong Sakoba Organization and Ex-General Secretary Ibudao Bakamba Togalu Silong Haiba Sarasibu Wahai Pradam Tambiramakidamata Prokujari Mayam Aidi Manipur se Sahi Kun Nitoi se Thadro Prina Lamdi Bukanda Aidi Hetosar Wangam Sujate Aida Tamoi Nundik Tokserba Aida Silva Nuksiva Yam Ima Isari Sing Liberi Singi Yang Nakaba Wari Ay Matiam Yang ai sabak suca tamu na masing sen sing sia sing mazen lawan doa aham maktada iramdam asibu konbiriba ibodo ibendo kanibu ai dari ko no purun jabo bedana matang tar pada ngasigi sim gesi phone na den sim jirba ai yamba kai purun natik saraba gs benzo na thang thawam sigi purun no biriba Ningon Panjaraga Takelam Bobby Singh Amadi Nagata Aidi Nakanda family ba Isani Yabasi Kai Kulobsari Loinana Ai Mang the family ba Usizaba Kanal Isatara Haibudai Hayate Simadei Sayama Lusu Talbirame Ado Kanal Isati Habi Wakati Hadopiu Nasa Sinderi, Nopwa Sinderi, I Ima Sing Sis Udai Saratu Supapor. I Isari Secretary the Kanam Lezati. I Himalay Vidre, Himalay Vidre Ahum Sore.
ai mai matung in laga ai sakau pasale ai nabi thire isa le adu imai matung in laga ai sakau pasale ai thauja se silong da sei kuding ki tawjara pati wan sakau se mayam punjat na ba hone ai sama lai harau basu ai sama huduk saduna koi Manipur government ki kanoga tanaraga hona je ai na hajari bati atai ai tiketa hajari ai sen hajar da ngasi koi ki now ab Kisan Roji Oja Borje Nabi ba president Bobby ari Ima Singh member wena Nabi ba Manipur sigi tola talaba punamakta isagi utol cheli ba I do ama mate maharaga mioi ama bo mioi yum mama gi thawdang mate pabili ba inaw sing ise sing ima sing te ngasi ngasi ai na pangi ba se pangi ba mi budagi di mate phangoi phangadu di ngasi ai na awa ta matunda akop mi du ai mate pangi ba do adu ai na hana pangi mate du ne asimate haijagi aduna ko mate pangba tembangba lemunsi ai sasu ai na angaba chilonga kana ba cancer na ba makhong tekpa makhwang ya da ba lai mayam lai bom sarom lai tre hai na de angang sing thabak khan bagi lai ai na ba mate pange adu masi suai mayam da haijaram ge ai ni ya ta lai phabane haye si ai sabam silong sang ga do ni adu hoi na usna mi hum ni ma me photo mi budagi ai ngasi na am yo je si ai ma ai ben sing isa sing horeba isen sing na koi da kai su wani ga lite akoi dai ni na bung sing ni na kwa sing ni isa sing isen sing ni angamba lai tam bagi woro lai bagi woro kuina bagi woro thaba khan bagi woro silong ding sang mo tanda inaw ke no digi ebi yo akan rami de ay na balobio adung ay angamba isagi even kitni phawa ay kathok sage ma sindication sage to mamte masihar ga ay question sarge adu wai yam lai budi natte sendi ba kwali manipupuna maki mapang pudinga sauthok doi ba achoba mathangi chaida su yam sau pa to weslo ay soras bharam sage wosu ai gani ay angamba ay isagi yam nezaba keno dinate agwai disi manga dandi bayani mate moina ba silbe sinda ai sinazege hai nai puna mantegi basi haraga ai de ko mozabo moina bidai loje thank you Thakachari Sar Thauba Koijam Matang Shina Jikesh ki Pumbar Namdaring Shimbiriba Chairman Game Blooming Hay Secondary School Kangabo MMRC and Unity Bank Kangabo Hariba Sir P.S. Menzel Mangang Hariba Sir Sidagi Wahay Karada Kambina Bagidamang Dadi Shikarja Ahmada Masigi KNTL Simbiriba KNTL ki Marirak Suba Lamdang Sigi Imaibel Singh CSL Singh Amasung Kanagum Makarana Kanala Jadra Suhai Kanagum Makarana Tu Haligim Suhai Ani Maksuchala Imaibel CSL Kudingpu Sako Thoran Asingwa Thoran Sigi Dais Pambiriba May Papa Pambiriba Tedonika Mathematic Sarava Mingon Katsara Doza Sawa Kesavona Venana Howell ki Pambandu Pambiriba Still and Pambiriba Azata Kenambam Hobbies Azani Suboina Aham Kai Kunutsay Komanjari Matanda Matang Sila Travanina ay Nimona Mamta Nazarova Dice the Pambiriba Dice member Kulimapu ay Suchin Jaraga ay Mona ay Kai Kunutsay ay Karanopsay Venana Amuka Balu Oena Nasi Sumba Sako Siyaw Pala Piriba Imaibel Singh CSL Singh Pai Kudimu Pasu
ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅ ꯂꯩꯀꯥꯏ ꯈꯨꯟꯅꯕꯒ ꯂꯣꯏꯅꯅ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯅꯩꯅꯅꯤꯡꯕꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯌꯥꯝ ꯉꯥꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯅ ꯃꯇꯝꯁꯤꯅ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯐꯝꯃꯨꯔꯕꯅꯤꯅ ꯋꯥꯍꯩ ꯑꯅꯤ ꯑꯍꯨꯝꯇꯪꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯁꯤꯃꯗꯤ KNTLꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯍꯟꯅ ꯑꯩ ꯊꯥꯒꯠꯆꯒꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯗ ꯍꯜꯂꯦꯡꯗ꯭ꯔꯕ ꯉꯁꯥꯏ ꯃꯌꯥꯝ ꯄꯟꯕꯤꯈ꯭ರೆ ꯑꯩ ꯃꯈꯥ ꯇꯥꯖꯔꯔꯣꯏ ꯑꯗꯨꯒꯨꯝꯕ ꯀꯠꯊꯣꯛꯄ ꯏ ꯑꯣꯏꯅ ꯀꯠꯊꯣꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯆꯥꯛꯄꯗ ꯑꯋꯥꯕ ꯇꯥꯔꯕꯗ ꯀꯠꯊꯣꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯅꯥ ꯑꯌꯦꯛ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯉꯝꯗꯕꯗ ꯃꯈꯣꯏꯅ ꯂꯩꯕꯤꯕ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯦꯟ ꯄꯣꯛꯏ ꯑꯩꯈꯣꯏꯗꯁꯨ ꯀꯠꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ ꯍꯥꯏꯅ ꯁꯤꯃꯇꯪ ꯑꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯊꯝꯖꯒꯦ KNTLꯁꯤꯕꯨ ꯑꯩ ꯍꯟꯅ ꯑꯩ ꯊꯥꯒꯠꯆꯩ ꯃꯊꯪꯗ ꯂꯥꯛꯄꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯩ ꯑꯃꯨꯛꯇ ꯊꯥꯒꯠꯆꯒꯦ ꯉꯁꯥꯏ ꯑꯗꯨꯝ ꯌꯦꯡꯕꯅꯤ ꯑꯁꯤꯒꯨꯝꯕ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗ ꯄꯨꯔꯛꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯤ ꯑꯃꯅꯨꯡꯗ ꯌꯥꯎꯕꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯄꯥꯟꯗ ꯎꯕꯗꯗꯤ ꯏꯔꯝꯗꯝꯒꯤ ꯄꯣꯠ ꯉꯥꯛꯇ ꯄꯨꯔꯒ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯀꯣꯕꯤ ꯌꯥꯎꯔꯛꯄꯁꯨ ꯌꯥꯎꯔꯦ ꯂꯐꯣꯏ ꯌꯥꯎꯔꯛꯄ ꯌꯥꯎꯔꯦ ꯀꯤꯍꯣꯝ ꯌꯥꯎꯔꯛꯄ ꯌꯥꯎꯔꯦ ꯑꯁꯨꯝꯅ ꯏꯔꯝꯗꯝꯒꯤ ꯍꯤꯡꯒꯣꯜꯗ ꯊꯣꯛꯄ ꯄꯣꯠꯆꯩ ꯄꯨꯔꯒ ꯂꯥꯛꯄ ꯃꯤꯔꯝꯒꯤ ꯄꯣꯠꯆꯩ ꯄꯨꯔꯛꯇꯕ ꯑꯁꯤꯒꯨꯝꯕ ꯏꯃꯥꯒꯤ ꯏꯆꯜꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯇꯪ ꯑꯅꯤꯁꯨꯕ ꯑꯩ ꯊꯥꯒꯠꯆꯔꯤꯁꯤꯕ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯃꯨꯛꯀꯁꯨ ꯈꯔ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯁꯤ ꯏꯔꯝꯗꯝꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯁꯤꯒꯤ ꯄꯥꯎꯖꯦꯜꯁꯤꯃꯇꯪꯒ ꯑꯩ ꯄꯤꯖꯔꯤ ꯃꯊꯪꯗ ꯑꯃꯇꯪꯒ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯅ ꯀꯟꯅꯤꯡꯉꯁꯨ ꯐꯅꯌꯥꯝꯅ ꯃꯤꯉꯣꯟꯗ ꯈꯨꯗꯣꯜꯄꯣꯠ ꯄꯤꯅꯤꯡꯉꯁꯨ ꯑꯩꯒꯤ ꯂꯩꯕ ꯍꯥꯏꯕꯗꯨꯕꯨꯗꯤ ꯗꯔꯀꯥꯔ ꯂꯩ ꯑꯩ ꯂꯩꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯤ ꯂꯩꯅꯅꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯀꯔꯤ ꯍꯣꯠꯅꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯣꯠꯅꯖꯔꯛꯄ ꯈꯔ ꯑꯩ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯋꯥꯔꯛ ꯀꯜꯆꯔ ꯐꯖꯅ ꯂꯩꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯜꯂꯒ ꯍꯤꯡꯕ ꯑꯗꯨꯒꯨꯝꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯔꯤ ꯁꯤꯃꯇꯪꯗꯤ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯑꯂꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯇꯤꯜꯍꯧꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯑꯆꯥ ꯑꯊꯥꯎꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯉꯥ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯅ ꯀꯗꯥꯏꯗꯒꯤꯅೋ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯈꯟꯊꯔꯒ ꯑꯩ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯅꯤꯡꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯂꯧꯖꯅꯤꯡꯕꯅꯤ ꯅꯍꯥꯟ ꯊꯧꯔꯝ ꯑꯃꯗ ꯑꯩ ꯐꯖꯅ ꯑꯩ ꯍꯥꯏꯖꯈꯤꯕꯅꯤ ꯑꯩꯈꯣꯏ ꯏꯅꯥꯛ ꯑꯝꯇꯗꯤ ꯈꯨꯟꯁꯤ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯒꯗꯤ ꯈꯨꯗꯤꯡꯃꯛ ꯁꯛ ꯐꯖꯕꯁꯨ ꯌꯥꯔꯣꯏ ꯃꯤꯉꯣꯟꯗ ꯀꯠꯊꯣꯛꯄꯁꯨ ꯌꯥꯝꯅ ꯀꯠꯊꯣꯛꯄ ꯉꯝꯃꯣꯏ ꯂꯤꯂꯥꯁꯨ ꯌꯦꯡꯕ ꯉꯝꯃꯣꯏ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣই ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯈꯥ ꯄꯣꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯅꯥꯛ ꯑꯝꯇꯗꯤ ꯈꯨꯟꯁꯤ ꯁꯤꯅꯤꯅ ꯑꯩꯒꯤ ꯋꯥꯍꯩꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯗꯤ ꯈꯖꯤꯛ ꯏꯅꯥꯛ ꯈꯨꯟꯖꯔꯦ ꯗꯥꯏꯁꯇ ꯐꯝꯕꯤꯔꯤꯕꯁꯤꯡ ꯂꯣꯏ ꯏꯅꯥꯛ ꯈꯨꯜꯂꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯈꯔ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯅ ꯑꯩ ꯑꯝꯇ ꯊꯝꯖꯔꯦ ꯑꯗꯣ ꯗꯣꯛꯇꯔ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯏꯅꯥꯛ ꯈꯨꯜꯂꯤꯁꯤ ꯄꯩꯁꯥꯗ ꯅꯠꯇꯦꯀꯣ ꯑꯩ ꯄꯩꯁꯥꯗ ꯅꯠꯇꯦ ꯄꯩꯁꯥꯗꯤ ꯂꯩꯇꯦ ꯄꯩꯁꯥꯗꯗꯤ ꯑꯩꯃꯨꯛ ꯂꯥꯏꯔꯕ ꯂꯩꯇꯦ ꯑꯩ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯨꯝꯅ ꯑꯣꯖꯥꯁꯦ ꯁꯨꯃꯥꯏꯅ ꯑꯝꯇ ꯊꯝꯖꯒꯦ ꯑꯣꯖꯥꯁꯤꯕꯨꯗꯤ ꯃꯤꯌꯥꯝ ꯇꯤꯟꯕꯗ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯅꯤ ꯑꯝꯇꯪ ꯈꯟꯅꯁꯤꯀꯣ ꯑꯣꯖꯥ ꯏꯅꯥꯛ ꯈꯨꯟꯕꯁꯤ ꯃꯅꯤꯄꯨꯔ ꯏꯅꯥꯛ ꯈꯨꯟꯗꯕ ꯌꯥꯔꯣꯏꯀꯣ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯗꯤ ꯑꯣꯖꯥ ꯀꯩꯁꯨ ꯌꯥꯔꯣꯏꯀꯣ ꯅꯝꯕꯔ ꯏꯅꯥꯛ ꯈꯨꯟꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯅ ꯍꯤꯡꯕꯗ ꯆꯪꯂꯤꯕ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯄꯣꯠꯂꯝ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯃꯤꯀꯨꯞꯇ ꯁꯨꯃꯥꯏꯅ ꯈꯨꯟꯕ ꯇꯥꯞ ꯈꯨꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯣꯏꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯑꯩꯗꯤꯈꯔ ꯉꯝꯖꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯒꯥꯔꯗꯦꯟꯁꯤꯗ ꯍꯣꯔꯦꯟ ꯂꯣꯏꯔꯒꯁꯨ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ ꯄꯨꯈ꯭ꯔꯤ 12 ꯂꯩꯕꯅꯤ ꯃꯌꯥꯝ ꯀꯔꯤ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯑꯩꯅ ꯍꯪꯉꯕ ꯑꯣꯖꯥ ꯍꯧꯖꯤꯛꯅ ꯉꯀ꯭ꯔꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯉꯀ꯭ꯔꯥ ꯑꯩ ꯈꯨꯗꯛꯇ ꯑꯩ ꯈꯨꯟꯕ ꯉꯝꯅꯦ ꯀꯣꯕꯤ ꯃꯈꯜ 5 ꯑꯩ ꯊꯥꯏ ꯍꯣꯔꯦꯟ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯣꯕꯤ ꯃꯈꯜ 5ꯁꯦ ꯀꯔꯝꯕ ꯀꯣꯕꯤ ꯆꯥꯅꯤꯡꯒꯦꯅ ꯍꯪꯉꯒ ꯑꯗꯨꯒꯨꯝꯕ ꯀꯣꯕꯤꯗꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯕ ꯑꯋꯥꯡꯕ ꯐꯖꯕꯗꯣ ꯑꯩ ꯈꯨꯗꯛꯇ ꯍꯦꯛ ꯄꯤꯕ ꯉꯝꯃꯤ
ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥ ꯃꯁꯤꯡꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯍꯤꯡꯕꯗ ꯆꯪꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛꯇꯨ ꯑꯩꯅ ꯏꯅꯥꯛꯇꯒꯤ ꯈꯨꯟꯕ ꯉꯝꯂꯕꯗꯤ ꯏꯅꯥꯛꯇꯒꯤ ꯈꯨꯟꯕ ꯉꯝꯕ ꯃꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯑꯃꯨꯛꯇꯪ ꯑꯣꯏꯁꯤ ꯍꯥꯏꯕ ꯑꯩꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤꯁꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯐꯖꯔꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯟꯁꯤ ꯉꯥ ꯌꯣꯛꯁꯟꯁꯤ तोंगान तोंगान बाय पुना हिंबदा जंगलिबो पोलम पोसाकसिं एकोय फजना सेंजन साजनगा मिंगोदगी मिपान तांगदबो हाबदो मदु कोसु तक एकोय कियन तियल पुंग चिंचिंजरी सु यावजरगे मसिम सु एकोय मसा मने एकोय सिमतगा हापियो हाले थमजे सिम हजि ममांग लाइसन तरे लेबनेगी हिंदू की लाइसन फजबो म लेबनी लाइन मयाम लेबनी अदगी मितै की लाइसन म लै अदगी से मुस्लिम की लाइसेंस मसु लाई अदगी क्रिश्चियन की लाइसेंस सु लाई अदगी बुद्ध की लाइसेंस सु लाई सजान लाइसेंस सु लाई लाइसेंस सु न थमगन एकोय यूनिटी ओइदबो सु याबो यूनिटी ओइबसे एकोय तंगाई फदना तौदबा याबा एकोय अमने सिम तंगाई थमजगे मरबदे मणिपुर से तोंगान तोंगान बो पुरु पेना खुदाला लेबा अदुगुंबा स्टेट अमने निखा तबा निथौ पालबदु स्टेट अमने मतम यादना हजि इंडिया में लगी बगी वान अदुना तोंगान तोंगान फुरु कया खुदा अदुगुम ओइरगसु लैकोल में तोंगान तोंगान लೈ मखल मयाम सातदौना मनम नुक्सिबा अदगी फजा फजरबा लೈ मयाम लैबा अदुगुम मदना तोंगान तोंगान फुरु कया खुदारगसु लैकोल में मतौना फजरबा लैकोल में हाबदो अदु खुदिमंगना मसि नाका थंगदौबने अदु मसि केदा नि सायमा आई कोइ पेशेंट जे जबनी कोइ सिंगनि सिनाव यावदब्रा नै हमजगिबो अदो चिंगनी चिनाव सिसु बै ममांग सुयाव मनि याव सुताजे नसि मुसिसु याव मगदे याम नमायगदौबनी अदुना मथंग ताबदे चिंगनी तमी हायबनिना सिगुबगी निमोल चाकोबसिदा निमोल ओइबसि चिंगनी तमी कना मसा दु सुथि तिदना आई पुनमगे ताजाब त आई नसि बितै दरसो स्टेट को लोइन मतै निजरी मथंग तदि सिंगचे सुना पुनबदु चाकोबमा आई ओहेनबदिं तै थमजगे चाकोबसि अइदसु यावजरगा तोंगान तोंगान बा मफम कयादा सलुमंदा वबाइदा तेंथादा लमदिंगदा चाको मयाम अइ सिंजगरे यम चाम चावना तोंगान तोंगान लुम सिंगा पुल्लगा अइ यम सिंगा यम चाम चाम सिलि मफम सिदसु मि चामा सिंगा सुयाव अइ सो कंट्रीब्यूशन मा तौजकी दयम नुगाई मथंदा अइ मतेंग पांजगे मान खरा चावना चिंगनी तमी यावना तौजे हंदकी चाको अखोगी हियामी की मिली पंगत के चाको जकी हदकी चाको के कोई वांबल दा लैबा कॉलेज अहनजी दी मसा ममोन थोय बिद्रबा नत्रगना कना लेजद्रबा हाबे तारे कॉलेज त लेबो मोय मी कुछा निपान अदु को इरम नम सिदगी कोई मवा मपुरोय बो लेजद्रबी अदु खरा दु खरा सु थमाबे तारे मखोय सिंचे आइना मफम से चाको जकी हदकी अदुगा कम्बल मोमन आई हसे उपा साम सामय कसे स्वाइना दे तोंगान तोंगान मनु पासुला कपद मकोय खने आमोय फगी लोइरगा थाबल फजबो जे सोमले इमाय बेल हनुबी हनु सिंगल चोम थाबल कया मुसी या नुआ परे रजासे केतेल से सिंतने जिगोर थाबल तो चोम कोय लामी से आई साइ हजरने थाबल चोम सिने कोय गिदी हराव बायदन हराव का कोई हवर पर नेहुर सुमारी लेनबा कलाय राव जे मरम नंदेरने अदु माने तो सक्सा को होरेन आई दखना फंगे ऐसा को लोय चके बोते यावे गा तो इदिसिदा खर कोई दम ने थाबन गा सु मिने से अदु तंगा आई लो जगे समाय लाई हु मदे ओदा यावने पुंग मम खाय ता संगरे अखोय मथंगी सही दसु अमु उनबा आई मपु ममदा आई खुरुमजरी मफम सिदो ओइबे याय कदा ओइबे याय पुंसी खर चावना तौसी एमसी आवन व्यू हाबा वाइ सिम तंग थमजगे लोना लोना लापरी बो फाइ तिमको आई माइकेदगी आई सुन पांबे अब एबे पांजगे मयामना करी करी एमोन पांगनि बनो आई अदु सु पांजरगे वाइ खसि थमजरगा साक्षी फतना सामिनरसी अदुगा थाबनसी फतना चोमिनरसी हाबा वाइ खसि थमजरगा आई मयाम खदिमो मना आई खुरुमजरी टेंशन जरे उतांगनि मा रुपा जाय President के फंगम लांगदलें शिंदिरिबा तखेलंगम बोबोय सिंगा President KNTL मणिपुर हाइरिबा सर सिबोय खरदं थंबिना बगिदमक्ता निशिंजरी
ꯃꯛꯇꯗ ꯅꯤꯡꯁꯤꯡꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯄꯣꯡꯅ ꯕꯣꯕꯤꯑꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯋꯥꯁꯨ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏ ꯆꯥꯛꯁꯦ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯟꯖꯕ ꯉꯝꯖꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯕꯣꯔ ꯅꯤꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯆꯥꯛ ꯑꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯍꯥꯎꯏ ꯈꯟꯗꯨꯅ ꯆꯥꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯈꯤꯅꯥ ꯊꯝꯖꯔꯤ ꯃꯁꯤ ꯑꯃꯃꯝꯇꯪ ꯄꯥꯏꯕꯤꯔꯒ ꯌꯨꯝꯗ ꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯥꯕꯜꯁꯨ ꯆꯣꯡꯈꯤꯅꯤ ꯂꯣꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯛꯂꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ